मालेमगी ओइना कोविड-19 पॉजिटिव ओइबा मिसिंग crore अमा लाख 13,350 सुख्रे लैना असिना मरम ओइदुना लेखिदबा मिसिंगना लाख 5,63,942 सुख्रे इंडिया की ओइना हौजिक फाउबदा पॉजिटिव ओइबा मियोइ लाख 9,3,732 सुख्रे अमदि लाइकनबा ngamdana कोविड-19 ना मरम ओइदुना लेखिदबना मियोइ 19,248 सुख्रे Autonomous District Council Chandel gi meeting makada More Small Town Committee amadi National Health Mission Manipur nangase More Town manungda COVID-19 gi matangda miyamda hena wap tahanabagi matangda poster campaign ama Small Town Committee asigi ko convener Cecilia Haukimna hodokre Indo-China ngamkhaida Indian Army amadi China gi lanmi sing khutthoknabada sikhiba China gi lanmi sing China government na imung manung gi miyoi singna aroiba mathong mangam pangthokpada athingba thamle haina US ki intelligence ke report amana haire haukiba June gi tang 15 da thokhiba khutthoknabagi thodok aduda India gi maikaidagi China gi lanmi 93 muk siba amadi asopan nang halangani haire Brahmaputra Turel manungda tunnel ama shanaba center na ayaba pikre India amasung China lebak ani gi marakta ungkhatnaba thoklakpadagi hairiba tunnel asi sagadawribani haina report asin haire hairiba tunnel asina Assam amadi Arunachal samna handuna Indian Army gi khusu khulai sing hondok honjin tawbada mateng pangadawre